matamduda nipina larik tamba yade haibagi lambi ema nipina larik tamba kadaudoino haibase akoina ipamda lairingai matamda larik tamba yade na larik tamba tohondo honai honaba matamda akoina larik tu tamningbanina akoi madamon karal high school da tammi class 3-4 phao aduga amu isegi manakta mu wanghai garan da mu kamai aduda matamdu de akoi laiba koigi khong na chali wanghai garan bau chapada senden thongde aduga phi yelo marom illi thadokte aduga sahi taraga humdoi mapung mari harakpada nupina yang koina la chara kadaudoino main pang khangdabani haina na ba haina sahi tara tare ka harakpadi main pang khangdre haibi larik tamge haina haibadasu larik pai khangam na ngamna wanghai garan da tambada ngamna ahalamana piraga yam sanarami akoina laijaraba khangnajaba orgasu angang ni yaro akoina pibada laigedamni haiba adugumbada akoi yumbala kiba amane akoi isa bala kiba amane sahi tara ga mari sidaida akoi urbo haiba olem lekai aduga soibam gi aigi nupana samngau kowi asidaida adi yumbala thi mana paibi yaro padi yumbala ba matungda nisagi kanigi ganjagi jigi trak chi nate kanigi ganjagi singba political mayam se ada political mayam se koina direct na haibadi lekai de lupa ani ni khaina raga pasa khara khaina raga de sama koi lai raga ne koi pulam na koi nisajing di thingdeba yati haidana adamaina lekai de gi khara hora aganda koi kano yamna maru oiro ba mafam taki ayulo pataragi lai so ka haibasi taragi di supau ise khauge adu lai so haijana raga angang du thajalaga yo le yonde khangna baina adamai toraga akoi se pharaki khangla gi mapada kunya changjat ba mafam se sida khauda akoi da pongingda kunya ngamte ba ki su harau ba adu da kamoi de di o haibaki kuwa ma so ko ko ba adu ga ngasai kamoi sida ai ku kapningda wakhansa nunang apa leidana aduga akoina ngamdaba yadi haiba posa anji ngasi ba gadum leidi ba inawi wakhan ngamdaba yadi haiba pose adu kanayam tawaga sumaina ise kanu tare khalo fedana aduga adum tawaga leidana adum ichuri tawsi hojiki naha singna tawriba mara paibi ka thaine gi mara paibi ka yam chauna khene kaji karate khene kanate hojiki mara paibi ne tholai siki amana amabu usina taba oi hojik phawbada uniform sepa kambuna bazar thengna bada imanu hoiti ena khorame ko hojik sut khorame ba jodi roina kari ona thengna bada khorame ba amu khorame ba aduga hojiki mara paibi ama leibagi wahan tho lei tabagi kholona uba pange kono akoi ipa ipuna ima ibena satnaramba haina ngai natra haina ngai dagi ima singna nga amba pal ai tare ko haina ngai dagi ima singna nga amba pan mayam se akoi na madugi ngakna satpadune ba koina pamjari ti adugi ngakna satpa ngamba imasi kaya leitrabra haina kale hauji chunga taxi khachi haiba malayeba taxi khachi haiba sigi posi masana kaudana mera paibi yamne na thola ga su noi de taxi khachi ki kaudana leraga di akoi ne ima tawgi si re su leoi ba ima si si taxi to jeri da ima ge ayaba ma hanga ga ima ge ayaba tawaga da akoi chachai ro su adu gi wa leitre dikisina adu khoi na yam tawhan jeni ba taxi khachi ki ba adu ga ima ma chali ba tana lon chase akoi ji masi ki magun ngamna ba chase gi haiba pose madu hum pose tawhan jeni nge ba khoi ba adu na ayaba lerak ta ko ina laiya ba